Mayambu Helly Maisnam taramna ucchabaga loinana khurumjari. Mayamda tahanjariba wari asigi maming Leishabi Taret Amadi Lamjingba. Wari asibu ibirakpana Echanbi. Mayam wari asi punna taminarasi. Nungthilgi matamdani Mangolda ahan miyai chalabi nupi amakhak isaw lang duna firon thupchilami. Imungdagi Bindiado mamit phaina mamada yenglaga. As ima kharangangadi yare. Asorokta bauda khunjel oi taramani. Mina taningdabana loiramani. Bindiagi mama thoibina makhut khudom bidu thillaga. Aibu wangang hangano hairabani. Nathaudu phajana tawne. Aina langliba isaw asibu panglangda langbro. Maram leidana langlibani. Bindia sor sangna hontoklaga. Hoine pharine. Kone ingna tapna dum tawdo leiraba sida nang hororoi dawna ima sidiba. Asi haiduna imungda changkhirami mikup kharagi matungda Bindiado ananba fizol setladuna thoraklami. Makuta pairiba polang adu thangkatlaga. Ima! Hoi ima! Palim ima nungsibi! Nachana paizariba polang ase yaradra mukta midyeng thambiyudo. Thoibina ngaihak munna yenglaga. Adubune pik thalabadi yare. Asi haiduna Bindiabu khongdagina ton phawba yenglaga. Lei hekpada asoi pokak chatpasida taptaba makai kesalibani ne. Aduga ne. Thoibi nachanupido nupa mayam amana munabada khatna hori amukta thora ulawana pautamna kadaba kuidre. Irang marona ma phakriba kana laudana pharibno khangde. Bindiana thausadana mamai adu mingselda kari asoba yauri haiduna yenglaga. Sibu aina ra. Aina nupa singduda irang haujalubasu nate. Aidi chumnadagi. Makhoida yingjaba khaktani. Makhoina aingonda ngawbagi natra. Mase aina sakfajaranbagi tawbani. Aise nakhoigi nacha natra. Imara ipara kanano ma ama pakhang Leishabi oiringaidane yam khatlamgani. Nakhoi anigi marakta ama laudana aisu irang kaliba khangedana. Thoibi thabak tawrambadagi saurangna Bindiada yenglaga magi tongliba chapalado laukthoktoigi tawrakpa tuda Bindia su hotana jelaga. Asingba haibasu sauninge male. Asumna larumnaga chenkhirami Thoibi sauna. Horen yumda handa halakuna nang nungaini harisi. Aduk yamna thakha khangdaba saradana. Machong mapak naidabisidi. Tanja tuda mapuroiba kunjona. Hai, kaidaure mama. Thoibina onthorakpada kunjona manak nakna leptuna leiramba aduda khangprek khangna. Hera makhoi pabung su mi kaububu adumna hingchaba manbu makhai kaunabra. Kunjona ngakna. Ihe, pelabanida aidi masigi nupi ase. Nate, aisibu nangi nafamda hingchaya tamba oina amu urabraba. Kunjo oigi laibaksidiba. Laikai miyamnadi aise ahal oiraba phawbada. Sak kuchu wate. Naha manduna talai haina sakna sonaribani. Adubu aigi nupigi mittadi kari oina urabanu khangdrini tawrise. Ase haiduna imungda changkhiram Thoibina. Ho hanu thangduda ne semjin sajinba wahaina soidana sa thagatpiranu. Aise ina se pangdiye imitse su tangjadabado. Kunjosu imungdagi laurai. Ho phare ai makha tajararoi. Kanana pangino kanana tangdino gyan amta tadri. Somdana Bindiado sum isai ngangang lakpani. Magi mang oirapna pakhang khara lakpadu uraga masamana adu semlaga irang tawnanaba sem saduna leirami. Pakhang sing aduna Bindiabu ubada momon noklaga. Oi, Leishabi, fajaiko. Bindia so irang minok noklaga sausinaba saraga. Kai chagena ngausinai no lambi sida. Leishabi da pakhang laknadana kanada laknadoiba. Fajai haibabu fajai haibani kaino. Bindiado machinadu paithoklaga. Mathau leitaba singsidi. Pakhang sing adusu huishenga khongdana no phekta tawsalamlaga adumak chatkhirami. Bindiana momon noklaga. Nungbu nungaidi irangse. Kaino ngasidi pakhang singse itak taida. Nate, aina kiduna laklibasigi maman hanjalaroidaba jala. Aina di irang khara tawruragedana taktaba makhai kethadana lai. Asi haiduna khongthang adu launa thangduna lakpani. Magi lei hekfam leikol adu yognanaba haidana. Adubu khanghaudana mahakna chatlingai kanagumba amana inarakpagumna sahum phanglakpa aduda ingak ngakna akoibaduda onthoktuna yengloi. Kanasu leiba uramde. Bindiado masada iching chingnana ipapa khatna mikupna homsimna leirami.
ꯑꯁ ꯂꯝꯍꯥꯡꯒ ꯑꯣꯏꯁꯜꯂꯛꯄꯒ ꯃꯤꯅꯒ ꯏꯇꯥꯛ ꯇꯥꯛꯄꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯏꯁꯥꯗ ꯏꯀꯤꯗ ꯀꯤꯕꯗꯧꯅ ꯄꯣꯛꯂꯛꯂꯤꯕꯁꯤꯕꯣ? ꯃꯥꯒꯤ ꯆꯤꯡꯅꯕ ꯑꯗꯨꯗꯩ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯅꯥꯀꯣꯡ ꯑꯗꯨꯗꯁꯨ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯈꯪꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯀꯤꯅ ꯇꯨꯡꯃꯥꯡ ꯌꯦꯡꯂꯒ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯂꯒ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯥꯛꯆꯦꯞ ꯑꯣꯏꯔꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯌꯦꯡꯕꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯞꯇꯛꯅ ꯃꯁꯛꯇꯤ ꯎꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯟꯕ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯈꯛ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯕꯤꯟꯗꯤꯌꯥꯅ ꯌꯦꯡꯊꯣꯔꯛꯄ ꯑꯗꯨꯗ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝꯅ ꯄꯥꯈꯠꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨ ꯕꯤꯟꯗꯤꯌꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯎꯍꯧꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯟꯕꯤꯅꯕ ꯃꯤꯑꯣꯏ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯑꯅꯝꯕꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯣꯡꯁꯣꯡ ꯑꯃꯗꯤ ꯎꯃꯪꯅ ꯀꯣꯟꯁꯤꯟꯕꯅ ꯃꯤꯗꯤ ꯏꯇꯥꯛ ꯇꯥꯛꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯕꯤꯟꯗꯤꯌꯥꯗꯨ ꯀꯤꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯄꯣꯂꯥꯡ ꯑꯗꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯊꯋꯥꯏꯇꯕꯨ ꯍꯤꯡꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯛꯈꯪꯗꯕ ꯃꯤꯁꯛ ꯑꯗꯨ ꯇꯥꯟꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯍꯟꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯦ ꯁꯥꯄꯨ ꯀꯜꯂꯕ ꯎꯇꯨꯞ ꯑꯃꯅ ꯃꯀꯣꯛꯇ ꯊꯨꯝꯂꯛꯄꯅ ꯍꯥꯟꯈꯤꯗꯨꯅ ꯋꯥꯈꯜ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯥꯏꯊꯔꯤ꯫ ꯋꯥꯈꯜ ꯃꯥꯡꯂꯕꯤ ꯕꯤꯟꯗꯤꯌꯥ ꯑꯗꯨꯕꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯤꯡꯕꯥꯟ ꯑꯗꯨꯗ ꯊꯥꯡꯀꯠꯇꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯤꯟꯗꯤꯌꯥꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯗꯨꯅ ꯁꯨꯒꯠꯂꯒ ꯑꯁ ꯀꯣꯛꯁꯤꯗꯤ ꯐꯖꯅ ꯉꯥꯎꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯄꯥꯈꯠꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯕꯨ ꯀꯣꯛꯇ ꯊꯣꯝꯂꯛꯈꯤꯕ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯃꯥꯡꯂꯤꯉꯩ ꯃꯤꯁꯛ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯑꯣꯏꯒꯅꯤ꯫ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯁ ꯃꯐꯝ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯝꯈ꯭ꯔꯦ꯫ ꯊꯣꯛꯐꯝ ꯑꯁꯦ ꯀꯗꯥꯏꯗ ꯊꯤꯒꯅꯤ ꯑꯩꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯃꯥꯗꯨꯅ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯦꯡꯅꯔꯗꯨꯅ ꯍꯥꯡꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯣꯡꯖꯥ ꯑꯣꯏꯕꯅ ꯍꯥꯡꯇꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯕꯤꯟꯗꯤꯌꯥꯗꯨ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯨ? ꯑꯩ ꯁꯤꯕ ꯄꯥꯝꯗꯤꯌꯦ꯫ ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯩ ꯁꯤꯕ ꯄꯥꯝꯗꯤꯌꯦ꯫ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯃꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯉꯥꯜ ꯑꯃ ꯐꯥꯎꯖꯤꯜꯂꯛꯄꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯕꯤꯟꯗꯤꯌꯥꯗꯨ ꯉꯛꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯔꯝꯕ ꯎꯇꯨꯞ ꯑꯗꯨꯕꯨ ꯈꯨꯡꯀꯠꯂꯒ ꯀꯅꯥ ꯆꯪꯂꯛꯄꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯞꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯌꯦꯡꯗꯨꯅ ꯎꯇꯨꯞ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯗꯨꯅ ꯁꯛꯈꯪꯗꯕ ꯃꯤꯁꯛ ꯑꯗꯨ ꯂꯩꯔꯝꯂꯕꯗꯤ ꯊꯣꯝꯂꯒꯤ ꯃꯇꯥꯒꯨꯝ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯉꯛꯄ ꯐꯪꯅ ꯀꯥ ꯅꯥꯏꯅ ꯁꯨꯔꯨꯡꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯎꯕꯗ ꯉꯛꯅ ꯀꯔꯤꯅꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ? ꯃꯁꯤꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯅꯠꯇꯕ ꯖꯥꯠꯂꯥ? ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯕꯅ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯤꯟꯗꯤꯌꯥ ꯄꯥꯈꯠꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯀꯞꯄ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯑꯩꯕꯨ ꯁꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯎꯔꯒ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯋꯥ ꯉꯥꯡꯂꯤꯕ ꯑꯗꯣ? ꯆꯥꯟꯕꯤꯗꯨꯅ ꯊꯣꯡꯁꯦ ꯑꯃꯨꯛꯇꯗꯤ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯑꯩ ꯂꯩꯕ ꯌꯥꯝ ꯀꯤꯖꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯤꯟꯗꯤꯌꯥꯅ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯃꯝꯕ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯤꯟꯗꯤꯌꯥꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯉꯛꯅ ꯃꯤꯔꯥ, ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ? ꯃꯤꯔꯥꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯕꯤꯟꯗꯤꯌꯥꯕꯨ ꯎꯕꯗ ꯉꯛꯅ ꯕꯤꯟꯗꯤꯌꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯃꯤꯔꯥꯅ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨ ꯕꯤꯟꯗꯤꯌꯥ, ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗ ꯌꯣꯟꯅꯅꯕ ꯂꯩ ꯈꯖꯤꯛꯇ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥꯒꯤ ꯐꯤꯕꯝ ꯃꯥꯟꯕ ꯑꯃꯅ ꯑꯩꯕꯨ ꯋꯥꯈꯜ ꯃꯥꯡꯍꯟꯈꯤ꯫ ꯚꯥꯞ ꯇꯥꯔꯛꯄꯗ ꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯝꯗꯧꯅ ꯁꯤꯗ ꯂꯥꯛꯈ꯭ꯔꯤꯕꯅꯣ?
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ? ꯕꯤꯟꯗꯤꯌꯥ, ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯆꯦꯆꯦꯠ ꯑꯃꯗ ꯅꯨꯡ ꯌꯣꯝꯂꯒ ꯊꯣꯝꯂꯛꯈꯤ꯫ ꯑꯩꯅ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯔꯨꯕꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯥꯟꯕꯤꯗꯨꯅ ꯊꯣꯛꯄꯤꯔꯛꯎ, ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯈꯛ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯏꯔꯝꯕꯗꯒꯤ ꯀꯅꯥꯅꯃꯛ ꯏꯔꯛꯄꯅꯣ ꯍꯥꯏꯕ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯑꯩ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝ ꯑꯗꯣ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯎꯇꯨꯞꯀꯨꯝꯕ ꯑꯃꯅ ꯀꯣꯛꯇ ꯊꯣꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯋꯥꯈꯜ ꯃꯥꯡꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯝꯈ꯭ꯔꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯕꯤꯟꯗꯤꯌꯥꯅ "ꯑꯗꯣ ꯆꯦꯆꯦꯠ ꯑꯗꯨꯗ ꯆꯤꯊꯤ ꯏꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯏꯔꯛꯇ꯭ꯔꯣ?" "ꯃꯤ ꯃꯃꯤꯡꯗꯤ ꯏꯔꯛꯇꯦ, ꯑꯗꯨꯕꯨ ꯑꯁꯨꯝꯅꯗꯤ ꯏꯔꯝꯃꯤ, ꯅꯤꯡꯁꯤꯡꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ." "ꯑꯦ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯩꯅ ꯋꯥꯈꯜ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯇ ꯃꯤꯁꯛ ꯑꯗꯨꯅ ꯅꯤꯡꯁꯤꯡꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯕꯤꯟꯗꯤꯌꯥ? ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯏ꯫ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯖꯥꯠꯅꯣ? ꯐꯔꯦ, ꯃꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯄ ꯍꯦꯛ ꯍꯧꯒꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯄꯨꯝꯅꯃꯛ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯅꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯔꯥ ꯑꯃꯗꯤ ꯕꯤꯟꯗꯤꯌꯥꯗꯨ ꯉꯛꯅ ꯌꯦꯡꯅꯔꯒ, "ꯃꯤꯔꯥ, ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯅꯠꯇꯕ ꯃꯥꯜꯂꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯔꯁꯨ ꯐꯥꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯅꯪꯅ ꯑꯣꯏꯔꯨꯝ ꯊꯪꯕ ꯁꯨꯔꯨꯡ ꯑꯁꯦ ꯍꯥꯡꯗꯣꯔꯛꯎ, ꯑꯩꯅ ꯌꯦꯠꯂꯨꯝ ꯊꯪꯕ ꯑꯁꯦ ꯍꯥꯡꯗꯣꯔꯛꯀꯦ." ꯃꯤꯔꯥꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ "ꯍꯣꯏ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯊꯣꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅꯅ ꯁꯛ ꯈꯪꯅꯕ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯕ ꯉꯥꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯄꯤ ꯃꯁꯤꯡ 6 ꯑꯣꯏꯔꯝꯃꯤ꯫ ꯏꯉꯛ ꯉꯛꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯟꯗꯤꯌꯥꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ, "ꯂꯩꯔꯥꯡ, ꯈꯦꯗꯥ, ꯔꯣꯖꯤ, ꯀꯣꯔꯧꯕꯤ, ꯃꯤꯔꯥ, ꯑꯗꯨꯒ ꯑꯩꯒ ꯊꯥꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ 6꯫ ꯀꯔꯤꯒꯤꯅꯣ ꯑꯈꯟꯅꯅ ꯃꯤꯁꯛ ꯑꯗꯨꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ?" ꯔꯣꯖꯤꯅ ꯀꯞꯂꯒ, "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ? ꯑꯩꯗꯤ ꯄꯨꯡꯉꯛꯉꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯅꯈꯣꯏ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯕ ꯌꯥꯎꯅꯕ꯭ꯔꯥ?" ꯃꯌꯥꯝ ꯑꯗꯨ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯈꯦꯗꯥꯅ, "ꯑꯩꯅ ꯎꯍꯧꯕ ꯍꯥꯏꯕꯕꯨ ꯐꯤꯃꯨ ꯁꯦꯠꯂꯤ, ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯜꯂꯤ." ꯂꯩꯔꯥꯡꯅ, "ꯃꯥꯅꯤ, ꯑꯩꯁꯨ ꯃꯗꯨꯒꯤ ꯁꯛꯈꯪꯗꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯈꯜ ꯃꯥꯡꯍꯟꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯗꯨꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ?" ꯃꯤꯔꯥꯅ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ, "ꯑꯩꯅ ꯈꯟꯕꯗ ꯃꯗꯨꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯁꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ." ꯃꯌꯥꯝ ꯑꯗꯨ ꯉꯛꯅ ꯃꯤꯔꯥꯗ ꯌꯦꯡꯅꯩ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤꯗꯃꯛ? ꯃꯤꯔꯥꯅ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯊꯔꯒ, "ꯂꯃꯟ ꯈꯨꯝꯕꯒꯤ ꯑꯣꯏꯔꯝꯕꯗꯤ ꯀꯝꯗꯧꯕ?" ꯂꯃꯟ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯕꯤꯟꯗꯤꯌꯥꯅ, "ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯕꯗꯤ ꯍꯦꯛ ꯎꯕꯒ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯍꯥꯠꯄ ꯌꯥꯏꯅ? ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣই ꯃꯌꯥꯝꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯈꯟꯅꯅ ꯑꯈꯟꯅꯕꯈꯛ ꯈꯜꯂꯒ ꯐꯥꯗꯨꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯃꯔꯨꯅꯤ." ꯃꯤꯔꯥꯅ ꯌꯥꯝꯅ ꯀꯤꯅ, "ꯕꯤꯟꯗꯤꯌꯥ, ꯑꯩ ꯌꯥꯝ ꯀꯤꯖꯔꯛꯏ꯫ ꯅꯈꯣꯏꯁꯨ ꯑꯝꯇ ꯅꯤꯡꯁꯤꯡꯉꯨ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯁꯤꯡ ꯊꯤꯌꯨ, ꯃꯁꯛꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ." ꯃꯤꯔꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯐꯝ ꯑꯗꯨꯗ ꯕꯤꯟꯗꯤꯌꯥꯅ ꯉꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ, "ꯃꯥꯅꯤ, ꯃꯁꯤꯒꯤ ꯀꯥꯡꯕꯨ ꯑꯁꯤꯃꯛꯅꯤ꯫ ꯑꯗꯨꯗꯤ ꯃꯤꯔꯥ, ꯃꯤꯁꯛ ꯑꯗꯣ ꯃꯍꯥꯛ ꯑꯣꯏꯒꯗ꯭ꯔꯥ?" ꯃꯤꯔꯥ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ, "ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ? ꯀꯥꯡꯕꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯨ." ꯃꯤꯔꯥꯅ ꯀꯞꯂꯒ, "ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯉꯁꯤꯗꯒꯤꯅ ꯆꯍꯤ 1 ꯐꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯑꯐꯥꯎꯕ ꯊꯥꯡ ꯇꯥ ꯇꯝꯐꯝ ꯑꯃ ꯂꯩꯔꯝꯕꯗꯣ, ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯡ ꯇꯥ ꯇꯝꯈꯤ." ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ "ꯀꯥꯎꯗ꯭ꯔꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯄꯤ 8 ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯇꯝꯃꯤꯟꯅꯈꯤ." ꯅꯨꯄꯤ 8 ꯄꯜꯂꯛꯄ ꯑꯗꯨꯗ ꯈꯦꯗꯥꯅ ꯉꯛꯅ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ,
ꯑꯩꯈꯣꯏ ꯇꯔꯦꯠ ꯇꯝꯃꯤꯟꯅꯕ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯏ꯫ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯁꯛꯍꯦꯟꯕꯤ ꯈꯛꯇꯅꯤ꯫ ꯃꯤꯔꯥꯅ ꯀꯞꯂꯒ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤꯁꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯥꯡ ꯇꯥ ꯇꯝꯃꯤꯟꯅꯈꯤꯕ ꯀꯥꯡꯕꯨ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯇꯤꯜꯂꯛꯏ꯫ ꯁꯛꯈꯪꯗꯕ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯈꯟꯕ ꯑꯃꯒꯨꯝꯅ ꯐꯥꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯁꯛꯍꯦꯟꯕꯤ ꯈꯛꯇꯃꯛꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯗ꯭ꯔꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ? ꯔꯣꯖꯤꯅ ꯃꯤꯔꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯁꯛꯍꯦꯟꯕꯤꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ ꯁꯤꯔꯥ? ꯃꯤꯔꯥꯅ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯣꯝꯂꯛꯏ ꯑꯗꯨꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯀꯔꯤꯒꯤꯁꯨ ꯐꯥꯖꯜꯂꯣꯏ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯂꯃꯟ ꯈꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯤꯔꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯈꯪꯖꯔꯛꯇꯨꯅ ꯃꯔꯥꯜ ꯂꯩꯔꯦ ꯈꯟꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯃꯤꯀꯞ ꯃꯤꯔꯥꯈꯣꯜꯇꯅ ꯅꯤꯜꯂꯝꯃꯤ꯫ ꯈꯦꯗꯥꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯎꯃꯪꯒꯤ ꯁꯨꯔꯨꯡ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯣ? ꯃꯉꯥꯜ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯗꯕ ꯃꯈꯩ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯖꯔꯁꯅꯨ ꯃꯇꯥꯒꯨꯝꯅ ꯊꯝꯈꯤꯕꯗꯣ? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯁꯤꯔꯒꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨ ꯌꯨꯋꯥꯔ ꯍꯥꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯦꯟꯃꯟꯕꯅ ꯂꯩꯀ꯭ꯔꯛ ꯐꯥꯎꯕ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯁꯨꯔꯨꯡꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯀꯤꯟꯊꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯊꯋꯥꯏꯗꯕꯨ ꯍꯤꯡꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯇꯝꯅ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯁꯨꯔꯨꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯥꯏꯕꯨꯡ ꯈꯥꯏꯕꯨꯡ ꯇꯥꯗꯨꯅ ꯀꯤꯟꯊꯗꯨꯅ ꯇꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯃꯇꯝ ꯆꯥꯅ ꯆꯦꯟꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯤꯟꯊꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯅꯟꯗꯨꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯏ꯫ ꯏꯁꯣꯔ ꯃꯍꯥꯛꯅ ꯀꯟꯕꯤꯔꯤ꯫ ꯑꯗꯣ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯊꯋꯥꯏ ꯃꯥꯡꯂꯅꯤ ꯍꯥꯏꯅ ꯄꯥꯈꯠꯅꯔꯤꯉꯩ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯦꯗꯥꯅ ꯄꯥꯈꯠꯅ ꯑꯌꯥ, ꯀꯣꯔꯧꯕꯤ, ꯀꯣꯔꯧꯕꯤ, ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯃꯌꯥꯝ ꯑꯗꯨ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯣꯔꯧꯕꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯇꯤ ꯅꯥꯟꯊꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕꯀꯣ? ꯂꯩꯔꯥꯡꯅ ꯀꯞꯂꯒ ꯀꯣꯔꯧꯕꯤ, ꯅꯍꯥꯛꯁꯦ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄ ꯃꯔꯨꯞ ꯅꯨꯡꯁꯤꯕꯅꯤꯗꯀꯣ꯫ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯕꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯂꯩ ꯈꯔ ꯍꯦꯛꯂꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯀꯣꯔꯧꯕꯤ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯤꯔꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯑꯩ ꯈꯪꯏ, ꯁꯣꯏꯗꯅ ꯃꯤꯁꯛ ꯑꯗꯨꯅ ꯀꯣꯔꯧꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯍꯧꯅꯕ ꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯉꯛꯅ ꯃꯤꯔꯥꯗ ꯌꯦꯡꯅꯔꯛꯏ꯫ ꯀꯩꯅꯣ ꯃꯤꯔꯥ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯛꯍꯦꯟꯕꯤꯕꯨ ꯊꯤꯅ ꯇꯧꯕꯤꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯍꯥꯛꯅ ꯍꯥꯠꯇꯅ ꯀꯔꯤꯒꯤ ꯃꯇꯣꯝꯇ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯠꯇꯣꯏꯅꯣ? ꯃꯤꯔꯥ, ꯅꯪꯗꯤ ꯀꯣꯔꯧꯕꯤꯒ ꯌꯥꯝꯅ ꯂꯨꯅ ꯍꯛꯆꯤꯟꯅꯅ ꯇꯤꯟꯅꯕꯅꯤ꯫ ꯅꯪꯒꯤ ꯀꯔꯤ ꯈꯪꯖꯕꯤ ꯂꯩꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯁꯨ ꯄꯨꯝꯅꯃꯛ ꯇꯝꯃꯨ꯫ ꯁꯨꯔꯨꯡꯗ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯀꯣꯔꯧꯕꯤꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯛꯍꯦꯟꯕꯤꯕꯨ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯔꯒ ꯄꯨꯔꯛꯇꯨꯅ ꯁꯨꯔꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯁꯨ ꯃꯍꯥꯛꯅꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯣꯠꯄꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯀꯣꯔꯧꯕꯤꯅ ꯄꯨꯊꯣꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯠꯄ ꯃꯥꯜꯂꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯨꯡꯗꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏ ꯀꯤꯕꯅ ꯃꯄꯤ ꯐꯥꯎꯕ ꯇꯥꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯖꯤꯅ ꯑꯀꯣꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯐꯝ ꯑꯗꯨ ꯉꯛꯅ ꯂꯣꯏꯅ ꯌꯦꯡꯊꯣꯛꯅꯔꯛꯏ꯫ ꯅꯨꯡꯖꯥꯎ ꯀꯌꯥꯅ ꯋꯥꯡꯅ ꯐꯛꯂꯥꯡ ꯑꯣꯏꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯣꯏꯁꯟꯕ ꯌꯨꯝꯊꯛ ꯀꯨꯞꯇꯕ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯦꯗꯥꯅ ꯀꯞꯂꯒ ꯃꯐꯝ ꯑꯃꯗꯒꯤ ꯊꯋꯥꯏ ꯍꯤꯡꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯆꯦꯟꯊꯣꯔꯛꯂꯒ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯤ꯫ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯀꯅꯤ? ꯑꯩ ꯈꯟꯕꯗ ꯀꯣꯛꯁꯦ ꯌꯥꯝ ꯋꯥꯔꯦ꯫ ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯇꯧꯔꯤꯉꯩ ꯃꯈꯣꯏꯅ ꯅꯦꯠꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯄꯒꯤ ꯅꯤꯛꯄꯒꯨꯝꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯀꯤꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯖꯤꯅ ꯀꯞꯂꯒ ꯍꯤꯡꯆꯥꯕꯅ ꯂꯥꯛꯂꯒ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯐꯛꯇꯨꯅ ꯆꯥꯈ꯭ꯔꯒ
ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯆꯤꯡꯕ ꯃꯈꯩ ꯀꯞꯂꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯔꯣꯖꯤꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯀꯤꯕꯅ ꯍꯦꯟꯃꯟꯕꯅ ꯈꯣꯟꯖꯦꯜ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯅ ꯀꯞꯈꯠꯂꯛꯏ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯀꯞꯂꯝꯕ ꯔꯣꯖꯤꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯇꯤꯌꯥꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯎꯔꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇꯒꯤ ꯎꯔꯤ ꯊꯤꯡꯖꯤꯜꯂꯛꯂꯒ ꯔꯣꯖꯤꯕꯨ ꯃꯁꯥ ꯄꯨꯝꯕ ꯌꯦꯠꯁꯤꯟꯗꯨꯅ ꯋꯥꯡꯅ ꯆꯤꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯅ ꯀꯥꯆꯤꯟ ꯑꯃꯗ ꯆꯦꯟꯁꯤꯜꯂꯤ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯍꯧꯗꯦ ꯃꯔꯝꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯎꯔꯤ ꯑꯗꯨꯅ ꯃꯊꯛꯇ ꯆꯤꯡꯈꯠꯈꯤꯕꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯕꯗ ꯔꯣꯖꯤ ꯑꯗꯨ ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯌꯥꯟꯊꯠꯇꯨꯅ ꯊꯝꯃꯤ ꯔꯣꯖꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯤꯔꯥ ꯂꯩꯔꯥꯡ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯔꯣꯖꯤ ꯑꯩꯈꯣꯏ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯀꯟꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯅꯤ ꯐꯛꯂꯥꯡ ꯑꯁꯤꯁꯨ ꯀꯥꯕ ꯉꯝꯂꯣꯏ ꯑꯗꯨꯛ ꯋꯥꯡꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯀꯝꯗꯧꯅ ꯀꯟꯒꯅꯤ ꯃꯌꯥꯝ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯣꯏꯒꯤ ꯍꯤꯡꯃꯤꯠꯃꯥꯡꯗ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯤꯕ ꯃꯇꯥ ꯔꯣꯖꯤꯕꯨ ꯌꯦꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ ꯅꯨꯡꯁꯥ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯛꯅ ꯁꯥꯔꯝꯃꯤ ꯔꯣꯖꯤꯗꯤ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯃꯁꯥ ꯑꯗꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯄꯨꯟꯈꯠꯇꯨꯅ ꯊꯝꯕꯤꯔꯤꯕꯅꯣ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯄꯤꯔꯣ ꯑꯩ ꯈꯅꯥꯎ ꯑꯁꯦ ꯈꯔ ꯀꯪꯂꯤ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯃꯈꯨꯜ ꯑꯃꯗꯒꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯈꯨꯠ ꯄꯥꯟꯕ ꯑꯃ ꯊꯤꯡꯖꯤꯜꯂꯛꯂꯒ ꯈꯥꯎ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨ ꯎꯔꯝꯃꯤ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯌꯥꯝ ꯑꯗꯨ ꯀꯤꯗꯨꯅ ꯂꯧꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯕꯤꯟꯗꯤꯌꯥꯅ ꯆꯪꯁꯤꯜꯂꯒ ꯈꯥꯎ ꯑꯗꯨ ꯂꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨ ꯆꯦꯠꯅ ꯃꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯈꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯌꯥꯎꯕ ꯇꯨꯝꯕꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯔꯥꯎꯅ ꯇꯨꯝꯕꯥ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯏꯁꯤꯡ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯌꯦꯡꯕꯗ ꯃꯈꯣꯏ ꯃꯔꯤꯒꯤ ꯆꯞ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯍꯔꯥꯎꯅ ꯇꯨꯝꯕꯥ ꯑꯗꯨ ꯑꯃꯃꯝ ꯌꯦꯜꯂꯒ ꯐꯪꯖꯗꯕ ꯃꯇꯥꯒꯨꯝꯅ ꯊꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯎꯊꯛꯇ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯤꯕ ꯔꯣꯖꯤ ꯑꯗꯨꯅꯁꯨ ꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯊꯛꯅꯤꯡꯕꯅ ꯈꯧꯔꯥꯡꯂꯗꯨꯅ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯒ ꯀꯞꯂꯒ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨꯁꯨ ꯏꯁꯤꯡꯗꯨ ꯈꯖꯤꯛꯇꯗꯤ ꯊꯛꯆꯒꯦꯕ ꯑꯩ ꯈꯅꯥꯎ ꯑꯁꯦ ꯈꯔ ꯀꯪꯂꯤ ꯉꯥꯏꯍꯥꯛꯇꯤ ꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯔꯣꯖꯤꯕꯨ ꯀꯥꯎꯔꯨꯕꯅꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯂꯩꯔꯥꯡꯅ ꯔꯣꯖꯤ ꯑꯗꯨꯛ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡ ꯑꯁꯤ ꯄꯤꯊꯛꯄ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯣꯖꯤ ꯑꯋꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯑꯩꯅ ꯁꯛꯍꯦꯟꯕꯤꯕ ꯅꯣꯡꯃ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯃꯒꯤ ꯃꯔꯛꯇ ꯃꯁꯥ ꯄꯨꯝꯕ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯃꯍꯥꯛꯅ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃ ꯆꯥꯗꯨꯅ ꯃꯥꯕꯨ ꯑꯣꯠꯄꯤꯈꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯁꯛꯍꯦꯟꯕꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯗꯒꯤꯗꯤ ꯈꯪꯍꯧꯗꯦ ꯎꯔꯤ ꯑꯗꯨꯅ ꯔꯣꯖꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯌꯦꯠꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯆꯞꯈꯥꯏꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯣꯔ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ ꯂꯩꯔꯥꯡ ꯈꯦꯗꯥ ꯃꯤꯔꯥ ꯑꯃꯗꯤ ꯕꯤꯟꯗꯤꯌꯥ ꯑꯗꯨ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯟꯕꯗꯤ ꯉꯝꯍꯧꯗ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯀꯤꯅ ꯃꯃꯤꯠ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯅꯤꯡꯈꯥꯏꯕꯒꯨꯝ ꯇꯧꯔꯝꯃꯤ ꯊꯣꯡꯖꯥꯎ ꯑꯃ लाउना ꯍꯥꯡꯇꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯈꯥꯏꯔꯛꯂꯝꯃꯤ ꯍꯤꯡꯍꯧꯔꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯨꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯩ ꯃꯤꯠꯃꯥꯡ ꯑꯗꯨꯃꯛꯇꯗ ꯔꯣꯖꯤꯅ ꯂꯩꯈꯤꯗꯕ ꯑꯗꯨ ꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯂꯩꯔꯥꯡꯅ ꯀꯞꯂꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯗꯟꯗꯤ ꯐꯪꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯛꯍꯦꯟꯕꯤꯅ ꯂꯃꯟ ꯈꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗ ꯍꯥꯂꯦꯡꯗ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯕꯤꯟꯗꯤꯌꯥꯁꯨ ꯀꯞꯂꯒ ꯃꯇꯝ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯀꯌꯥꯗ ꯋꯥꯅ ꯈꯪꯂꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯗ ꯊꯣꯛꯂꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯦꯟꯗꯕ ꯐꯥꯎꯏ ꯃꯤꯔꯥꯅ ꯕꯤꯟꯗꯤꯌꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯟꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯁꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯕꯒꯤ ꯑꯁꯥ ꯎꯗ꯭ꯔꯕ ꯃꯔꯤ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ ꯃꯔꯤ ꯑꯗꯨ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯎꯕꯗꯤ ꯀꯩꯁꯨ ꯐꯪꯗꯕ ꯑꯗꯨꯗ ꯉꯛꯅ ꯃꯤꯔꯥꯅ ꯀꯔꯤ ꯃꯈꯣꯜ ꯅꯈꯣꯏꯁꯨ ꯑꯩꯅ ꯇꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯍꯥꯏꯕꯒꯨꯝꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯏ ꯂꯩꯔꯥꯡꯅ ꯌꯦꯡꯉꯨ ꯑꯀꯣꯏꯕꯁꯤꯗ ꯐꯖꯔꯕ
ꯍꯪꯒꯥꯝ ꯃꯄꯥꯒꯤ ꯂꯩ ꯉꯥꯛꯇꯅꯤ ꯍꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯏ ꯈꯦꯗꯥꯅ ꯄꯥꯈꯠꯅ ꯁꯩꯍꯦꯟꯕꯤꯕꯨ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯀꯣꯜ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯁꯔꯪ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯈꯣꯏꯔꯦꯟ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯒ ꯆꯤꯛꯍꯟꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯌꯦꯡꯈꯤꯕꯗꯣ ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯣꯏꯔꯦꯟꯁꯤꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯤꯔꯥꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯂꯩꯔꯥꯡ ꯈꯦꯗꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯍꯥꯟꯅ ꯄꯨꯊꯣꯔꯛꯈꯤꯕꯅꯣ ꯂꯩꯔꯥꯡꯅ ꯅꯨꯡꯉꯥꯏꯇꯅ ꯈꯦꯗꯥꯗ ꯃꯤꯉꯝꯗꯅ ꯌꯦꯡꯂꯛꯏ ꯈꯦꯗꯥ ꯑꯔꯥꯟꯕ ꯃꯇꯧ ꯑꯃꯒꯨꯝ ꯃꯄꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯒ ꯇꯞꯅ ꯁꯣꯜꯂꯛꯏ ꯑꯩꯅꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯑꯆꯧꯕ ꯁꯔꯪ ꯑꯃꯅ ꯈꯦꯗꯥꯕꯨ ꯃꯊꯛꯂꯣꯝꯗ ꯊꯥꯗꯔꯛꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯀꯨꯞꯁꯤꯟꯈꯤꯔꯝꯃꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯍꯥꯛ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯥꯡ ꯃꯤꯔꯥ ꯑꯃꯗꯤ ꯕꯤꯟꯗꯤꯌꯥꯅꯁꯨ ꯈꯦꯗꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯈꯦꯗꯥꯅ ꯀꯞꯂꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯂꯩꯔꯥꯡ ꯃꯤꯔꯥ ꯕꯤꯟꯗꯤꯌꯥ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧ ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯌꯥꯖꯔꯒꯦ ꯑꯩ ꯍꯔꯥꯎꯅ ꯌꯥꯖꯔꯦ ꯀꯩꯅꯣ ꯈꯦꯗꯥ ꯅꯪ ꯍꯥꯏꯗꯨꯕꯣ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯝꯃꯤ ꯂꯩꯔꯥꯡꯅ ꯀꯞꯂꯒ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯑꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯈꯦꯗꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯅꯥꯟꯕꯤꯔꯝꯃꯤ ꯈꯦꯗꯥ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯕꯤꯟꯗꯤꯌꯥꯅ ꯅꯨꯡꯉꯥꯏꯇꯅ ꯈꯦꯗꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯂꯩꯔꯥꯡ ꯑꯃꯁꯨꯡ ꯃꯤꯔꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯣꯡꯁꯣꯡ ꯃꯔꯛꯂꯣꯝꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯣꯏꯔꯦꯟꯁꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯈꯦꯗꯥꯅ ꯂꯩꯔꯤꯕ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯨꯞꯇꯨꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯁꯥ ꯄꯨꯝꯕ ꯈꯣꯏꯔꯦꯟ ꯑꯗꯨꯅ ꯁꯤꯟ ꯊꯨꯡꯅ ꯑꯣꯝꯁꯤꯟꯗꯨꯅ ꯆꯤꯛꯄ ꯑꯗꯨꯗꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯦꯗꯥ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯂꯥꯎꯗꯨꯅ ꯀꯞꯆꯩ ꯁꯣꯝꯗꯅ ꯕꯤꯟꯗꯤꯌꯥ ꯃꯤꯔꯥ ꯑꯃꯗꯤ ꯂꯩꯔꯥꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯇꯧ ꯑꯗꯨꯕꯨ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯂꯣꯠꯅ ꯌꯦꯡꯂꯗꯨꯅ ꯀꯟꯕꯗꯤ ꯉꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯕꯤꯟꯗꯤꯌꯥꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯂꯥꯛꯑꯣ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯊꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯇꯨ ꯑꯥꯗ ꯑꯈꯨꯕ ꯃꯉꯥꯜ ꯑꯃꯈꯛ ꯎꯔꯤꯕꯁꯦ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯍꯣꯠꯇꯅ ꯃꯉꯥꯜ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯈꯨꯕ ꯁꯨꯔꯨꯡ ꯑꯃꯒꯨꯝꯂꯝꯃꯤ ꯃꯅꯨꯡ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯂꯝꯃꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯉꯥꯜ ꯑꯗꯨꯇꯕꯨ ꯐꯥꯎꯗꯣꯛꯄ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯤꯠ ꯅꯥ ꯑꯣꯏꯁꯤꯟꯕ ꯃꯈꯩ ꯆꯦꯜꯂꯝꯃꯤ ꯑꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯈꯪꯍꯧꯗꯅ ꯁꯨꯔꯨꯡ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯊꯈꯤꯔꯝꯃꯤ ꯃꯤꯔꯥꯅ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯑꯩꯗꯤ ꯈꯣꯡꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯩ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯕꯤꯟꯗꯤꯌꯥꯒ ꯂꯩꯔꯥꯡꯒꯁꯨ ꯃꯤꯔꯥ ꯑꯩꯈꯣꯏꯁꯨꯅꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯩꯕꯨꯜꯁꯤꯡ ꯑꯗꯨ ꯃꯩ ꯈꯪꯆꯥꯛ ꯆꯥꯛꯂꯛꯂꯝꯃꯤ ꯉꯛꯅ ꯌꯦꯡꯅꯩ ꯑꯍꯨꯝ ꯑꯗꯨ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯡꯈꯤꯕꯅ ꯍꯜꯂꯝꯃꯤ ꯑꯍꯨꯝ ꯑꯗꯨ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗꯗꯤ ꯌꯣꯠꯂꯤ ꯑꯃꯅ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯔꯥꯅ ꯄꯥꯈꯠꯅ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯗꯕ꯭ꯔꯥ ꯂꯩꯔꯥꯡꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯔꯥ ꯑꯃꯗꯤ ꯕꯤꯟꯗꯤꯌꯥꯅ ꯉꯛꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯂꯩꯔꯥꯡ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤꯕꯗꯨꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯂꯩꯔꯥꯡ ꯅꯣꯛꯄ ꯂꯦꯞꯇꯦ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝꯅ ꯍꯦꯛ ꯍꯦꯛ ꯆꯤꯡꯕ ꯃꯈꯩ ꯄꯦꯟꯅ ꯅꯣꯛꯂꯒ ꯅꯣꯏꯕꯨ ꯑꯃꯨꯛ ꯅꯁꯥ ꯊꯋꯥꯏ ꯀꯟꯖꯅꯕ ꯍꯣꯠꯅꯈꯤꯗ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯉꯁꯥꯏꯗꯒꯤ ꯍꯤꯡꯅꯅꯕ ꯆꯦꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯀꯅꯥꯁꯨ ꯍꯤꯡꯕ ꯌꯥꯎꯈꯤꯗ꯭ꯔꯤ ꯃꯍꯥꯛꯅꯕꯨ ꯍꯥꯠꯀꯦ ꯈꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯁꯦꯠꯇꯨꯅ ꯄꯨꯕ ꯉꯝꯗꯕ ꯃꯈꯩ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯍꯧꯔꯤꯕ ꯑꯗꯨꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯏꯈꯣꯡꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯌꯣꯠꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯁꯤꯗꯕꯨ ꯅꯈꯣꯏꯅ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯊꯤꯔꯤꯕꯗꯨꯕꯨ ꯅꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯅꯤ ꯃꯤꯔꯥꯅ ꯅꯨꯡꯉꯥꯏꯇꯅ ꯕꯤꯟꯗꯤꯌꯥꯗ ꯌꯦꯡꯂꯒ ꯕꯤꯟꯗꯤꯌꯥ ꯇꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯒꯅꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯌꯣꯠꯂꯤꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯅꯤ ꯀꯥꯟꯅꯔꯔꯣꯏ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯁꯤ ꯕꯤꯟꯗꯤꯌꯥꯅ ꯋꯥꯍꯩ ꯑꯗꯨ ꯌꯥꯅꯤꯡꯗꯕꯒꯨꯝ ꯀꯞꯂꯒ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯒ ꯑꯩ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯉꯥꯛꯄ ꯉꯝꯂꯣꯏ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯅꯊꯧꯅꯥ ꯂꯩꯖꯗ꯭ꯔꯒ ꯑꯩꯗꯤ ꯊꯋꯥꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯀꯞꯂꯝꯃꯤ ꯂꯩꯔꯥꯡ ꯅꯣꯛꯂꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄ ꯃꯄꯨ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯀꯔꯤꯒꯤ ꯁꯦꯝꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕ ꯄꯣꯛꯂꯝꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯀꯌꯥꯗ ꯋꯥꯅ ꯈꯪꯂꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯄꯨꯟꯅ
punna punna saruk yaduna awaba se khangmina adubu sakhenbi de matomta awaba sing ase karamna khangnomgani haiba ai khalubada isada hanjin hanjin siningbu phaw aibo hatke hairabaso hatokpir ai khangba yam wari semira aibo mukto potha halo ai yam wari ai hingnanabaso amuk hana jelar leiram amta tapthau khuding mak taptharaga phagani karamna tapthadoino mikuk khuding putsi hingnanaba chenbada wari ngahakta phawba lepti ukiba thawdok mayam sing aduna mit ushinba khuding poti mafam asidagi thawai hingduna chenthokpa ngamba thoklabas makhadana ai hingningba pokpa ngamlaroi ai yam wari ase haiduna okhongna kaplami themba yararoi khaladuna anidusu nungaitana leirangda yengdaga leirami bindiana sor sangna hondoklaga nungshibani matamdo aikhoi punna ahanba numitta thangta tamba lakhibado mirana momo noklaga Rosi kheda leirang korobi nangsu aisu punna ahanba thengna khiba numini amaga nushi chanana harauna loina khibado leirang mapi dai thoklaga aikhoi punna leiringi matam aduda masak matau phajarab aikhoi bu thangta taminagadauba pakhang lamjingbana chensilakpado aikhoi mayam punna magi phajab chung phiral chaba mataw aduda ngauduna yaka khatuna leikhibado nungti numi khudingi mabu uzaba phangnana ba haidun magi thokna ngantalak bahan batana khiba singdo bindiana lamjingbada aikhoi loinamak thawai hakjang lupna nuksijaki ngausaki aigi oini haiduna aikhoi phagi tawnaduna munaki khatnaki nupa amabu aikhoi taret maki oiba yaroi haiba khanglaki yanaba amamam thamki madudi lamjingbase aikhoi taret ki manungda kana amataga nushinabasu yara ngawbadadi kari so kaiba leite karigumba lona thupna nushinaramba thoklubadi maduda thoklakpa afafata khuding masana maral yajagadabani haiduna leirangna machinadu phaina chengduna noklaga adubu aikhoina hainakiba thamnakiba thajabadugi wangmada sagenbina lon lamjingbaga nushinaraki madu khanglakpa mikupta aikhoina mabu yamna sauki athubu matamda kainau haiduna mangonda hanjin haiki lamjingbadi mayamgi ngongna pham pakhang kana amatagi oiba yaroi haidun adubu phana kana haiduna sagenbina di yaba khoba lekhide lamjingbana sagenbibu nushi haina haiki masu aikhoi marup masen thamna kiba wahai adubu kauduna lamjingbagi nusibada pukning lukki aikhoi taruki mayukta leiki indiana makha tarai numit adudagi hauraga mahakpu aikhoi taret ki manungdagi amuk handa tinaba yaroi haiduna inthoki aikhoi si sauki mayamgi thamoi kaihenba mi mara leiba mibu amuk handa irakta dilhaloi haiduna saunaki mabu uba mikup khuding makta sauningduna athiba wahaina mabu thina chaibiki numit adudagi hauki aikhoi mabu tathi tawoina tawbikhiba ahanba sakhenbiga thengna khiba numit aduda maga igese tasingna luna tina khibani awaba kaya ama saruk yamina duna tinaraki adubu aigi thajaba mangali haiduna aina sum abu miraiduna tamthina opiba kaya sing aduda harauna yengduna ikhau pokna nuki leirangna aikhoi mayamna pamjaba lamjingbabu aikhoigi oiba phangdrabada sakhenbida pumnamak maral siduna tainaki thengkhang kayada mabu aikhoi mayam changduna otpiki adumna mabu tha kaya ama thina otpiraklaba matungda itha thajadana mahak thangta tamphamda lakhiramde aikhoisu karisu khankhide matamnadi karisu thingba ngamdaba numit adudagi hauraga mahak su ukhidre aduga thangta tamba solution-duna aikhoisu mathang kainaki madudagi hauraga ngasi phawba kananasu sakhenbi kadaida chatkre kari tawre haiba kananasu khangnakhide khangnabasu hotnakhide sakhenbi kauba marup ama leirami haiba phawba kauthoki magi thokpa punsi hingnanaba harauna lainaki bindiana kaplaga hausikti kaukhrabasing adu mathang nain mafam asida aikhoibu ningsinghali aduga tawkiba phattaba kaya sing adusu isada hakthengana phawhanduna sakhenbina kayamuk yamna wakiba haibado khanghali mirana tasengnamak sakhenbina thawrang ase selibra natraga karino haibado ayhak sidringi mamangdadi khangba pami mag hingdam kigadra natraga kanagumba amana magi dhamakta laman khumdibra leirangna karigumba maningsinglakpagum khanghai khangzinda sakhenbina aikhoi mayam maraktagi mami samkhriba numit adudagi ikui kuidana lamjingbasu thangta tamba lakhidre adudagi numit kharanigi matungda mafam khangdana lamjingbada magi haina pau taki aduga sakhenbisu thifam khangde haiduna aingonda pau tamlaki
ꯃꯤꯔꯥ ꯑꯃꯗꯤ ꯕꯤꯟꯗꯤꯌꯥꯅ ꯉꯛꯅ ꯅꯪꯗꯤ ꯃꯗꯨꯒꯤ ꯄꯥꯎꯗꯣ ꯀꯝꯗꯧꯅ ꯈꯪꯗꯣꯔꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤ ꯑꯩꯗꯣ ꯂꯝꯖꯤꯡꯕꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯥꯡꯇꯥ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯁꯛꯍꯦꯟꯕꯤꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯇꯣꯛꯅꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯁꯤ ꯇꯁꯦꯡꯅ ꯂꯝꯖꯤꯡꯕꯅ ꯁꯛꯍꯦꯟꯕꯤꯕꯨ ꯄꯥꯝꯗꯨꯅ ꯅꯨꯡꯁꯤꯅꯈꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯑꯩꯅꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯛꯃꯟꯕꯗꯒꯤ ꯑꯩ ꯃꯥꯒ ꯅꯨꯡꯁꯤꯅꯈꯤ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯁꯨ ꯁꯛꯍꯦꯟꯕꯤꯒꯨꯝꯅ ꯅꯈꯣꯏꯅ ꯑꯣꯠꯄꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯂꯣꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯝꯖꯤꯡꯕꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯔꯨꯁꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯑꯩꯁꯨ ꯑꯩꯅ ꯈꯪꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯊꯤꯕ ꯆꯠꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯃꯤ ꯁꯥꯝꯈꯤꯗꯨꯅ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯖꯤꯡꯕꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯃꯤꯔꯥ ꯑꯃꯗꯤ ꯕꯤꯟꯗꯤꯌꯥꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯂꯪꯈꯠꯂꯛꯂꯒ ꯀꯔꯤ ꯅꯈꯣꯏ ꯑꯅꯤꯃꯨꯛ ꯅꯨꯡꯁꯤꯅꯔꯝꯃꯦ ꯍꯥꯏꯕ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯩꯔꯥꯡ ꯅꯪ ꯁꯛꯍꯦꯟꯕꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯑꯣꯠꯈꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥꯝꯇꯗ ꯇꯝꯈꯤꯗꯕ꯭ꯔꯥ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ ꯑꯩ ꯆꯤꯡꯅꯕ ꯑꯃ ꯂꯩꯌꯦ ꯂꯩꯔꯥꯡꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯩ ꯀꯅꯥꯗꯁꯨ ꯇꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯂꯝꯖꯤꯡꯕꯗꯗꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯊꯣꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕ ꯈꯨꯗꯤꯡ ꯃꯥꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯔꯝꯗ ꯁꯥꯎꯅ ꯑꯊꯤꯕ ꯋꯥ ꯀꯌా ꯑꯃ ꯁꯤꯊꯗꯨꯅ ꯉꯥꯡꯏ ꯑꯗꯨꯗ ꯑꯩꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯁꯥꯎꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯥꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯣꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯊꯣꯛꯈꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯆꯤꯡꯅꯩ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯂꯩꯔꯥꯡ ꯇꯁꯦꯡꯅ ꯂꯝꯖꯤꯡꯕꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯨꯅ ꯅꯐꯝꯗ ꯂꯥꯛꯄ ꯁꯨꯡꯅꯠ ꯅꯠꯇꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯣꯡꯃꯇ ꯃꯥꯅ ꯑꯩꯕꯨ ꯇꯥꯊꯤꯅ ꯆꯩꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯊꯥꯖꯅꯗꯨꯅ ꯅꯨꯡꯁꯤꯅꯩ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯪꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯀꯝꯗꯧꯅ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯣ ꯁꯛꯍꯦꯟꯕꯤ ꯃꯥꯡꯈꯤꯕꯗꯣ ꯂꯝꯖꯤꯡꯕꯅ ꯑꯩꯈꯣꯏꯗ ꯆꯤꯡꯅꯗꯨꯅ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯔꯝꯗ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯊꯤꯅ ꯉꯥꯡꯂꯤꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯅꯅꯕ ꯅꯪꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯝꯗ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯕꯅꯤ ꯂꯩꯔꯥꯡꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯦ ꯁꯛꯍꯦꯟꯕꯤꯅ ꯅꯠꯇꯦ ꯂꯝꯖꯤꯡꯕꯅꯅꯤ ꯁꯤꯔꯥ ꯃꯥꯅꯤ ꯃꯁꯦ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯃꯥꯅ ꯅꯠꯇ꯭ꯔꯕꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯂꯃꯟ ꯈꯨꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯉꯝꯕꯁꯨ ꯂꯩꯔꯣꯏ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗꯅ ꯁꯨꯔꯨꯡ ꯑꯗꯨ ꯀꯤꯟꯊꯕꯗꯧꯅ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯡ ꯅꯥꯟꯊꯣꯛꯄ ꯌꯥꯗ ꯀꯞꯂꯛꯂꯝꯃꯤ ꯂꯩꯔꯥꯡꯗꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯣꯃꯣꯟ ꯇꯧꯔꯒ ꯃꯥꯅꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯩꯅ ꯄꯪꯕꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯅꯤ ꯂꯩꯔꯥꯡ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯆꯩꯔꯛꯑꯁꯦ ꯅꯍꯥꯛꯅ ꯐꯪꯍꯟꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯕꯤꯟꯗꯤꯌꯥꯅ ꯃꯁꯤꯗ ꯀꯅꯥꯝꯇꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯁꯣꯏꯕꯒꯤ ꯏꯔꯥꯜꯅꯤ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯄꯦꯟꯅ ꯑꯃꯨꯛꯇꯪꯗꯤ ꯅꯣꯛꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯁꯣ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎꯅ ꯌꯦꯡꯅꯩ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯁꯣ ꯑꯗꯨ ꯈꯨꯝꯀꯠꯂꯝꯃꯤ ꯃꯤꯔꯥꯅ ꯑꯩ ꯍꯥꯟꯅ ꯁꯣ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯌꯣꯠꯂꯤ ꯑꯁꯤ ꯍꯥꯡꯇꯣꯛꯑꯒꯦ ꯂꯣꯏꯔꯒ ꯅꯈꯣꯏ ꯑꯃꯨꯛ ꯍꯥꯡꯉꯨ ꯑꯁꯨꯝꯅ ꯌꯥꯅꯗꯨꯅ ꯃꯤꯔꯥꯅ ꯃꯥꯏ ꯄꯥꯛꯅ ꯁꯣ ꯑꯗꯨꯅ ꯌꯣꯠꯂꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯂꯩꯔꯥꯡ ꯑꯃꯁꯨꯡ ꯕꯤꯟꯗꯤꯌꯥꯒꯤꯗꯤ ꯁꯣ ꯑꯗꯨ ꯆꯥꯅꯔꯝꯗꯦ ꯂꯧꯊꯣꯛꯄ ꯌꯥꯔꯝꯗꯦ ꯃꯤꯔꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯁꯣꯝꯗꯗꯤ ꯂꯦꯞꯇꯅ ꯁꯨꯔꯨꯡ ꯑꯗꯨ ꯁꯨꯝ ꯀꯤꯟꯊꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯥꯡ ꯑꯃꯗꯤ ꯕꯤꯟꯗꯤꯌꯥꯅ ꯀꯞꯂꯒ ꯃꯤꯔꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯤꯔꯥ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯑꯣꯏꯔꯔꯣꯏ ꯅꯪꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯁꯦ ꯏꯔꯥꯜꯒꯤꯅꯤ ꯈꯟꯅ ꯌꯥꯖꯔꯒꯦ ꯅꯪ ꯊꯋꯥꯏ ꯑꯗꯨ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯔꯣ ꯂꯩꯔꯥꯡ ꯕꯤꯟꯗꯤꯌꯥ ꯑꯩꯁꯨ ꯆꯦꯟꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯩꯇ꯭ꯔꯤ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯜꯂꯛꯑꯒꯦ ꯃꯤꯔꯥ ꯃꯗꯨ ꯌꯥꯔꯣꯏ ꯅꯍꯥꯛꯅ ꯁꯛꯍꯦꯟꯕꯤꯒꯤ ꯁꯥꯈꯤ ꯑꯣꯏꯅ ꯍꯤꯡꯍꯧꯗꯨꯅ ꯃꯥꯒꯤ ꯃꯣꯡꯐꯝꯗ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯀꯠꯂꯨ ꯆꯠꯂꯣ ꯅꯪ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯉꯨ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯨꯗ ꯃꯤꯔꯥꯁꯨ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯤꯠꯅ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯄꯤ ꯑꯗꯨ ꯇꯥꯔꯛꯇꯅꯕ ꯈꯥꯡꯖꯤꯜꯂꯤ ꯑꯗꯨꯒ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯔꯥꯡ ꯑꯃꯗꯤ ꯕꯤꯟꯗꯤꯌꯥꯕꯨ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯥꯏ ꯄꯥꯛꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯗꯣꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ ꯂꯥꯞꯇꯛꯅ ꯁꯨꯔꯨꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯈꯥꯏꯈꯤꯕ ꯑꯗꯨ ꯎꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯥꯡ ꯑꯃꯗꯤ ꯕꯤꯟꯗꯤꯌꯥꯕꯨ
ꯑꯩ ꯅꯈꯣꯏꯒꯤ ꯋꯥꯁꯛ ꯉꯥꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯍꯧꯗꯅ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯃꯤꯔꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯉꯛꯊꯤ ꯆꯞꯂꯒ ꯊꯝꯈꯤꯔꯝꯃꯤ꯫ ꯋꯥ ꯉꯥꯡꯕ ꯉꯝꯗꯗꯨꯅ ꯃꯤꯔꯥꯅ ꯃꯤꯁꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯉꯛꯅ, ꯂꯝꯖꯤꯡꯕ, ꯅꯍꯥꯛꯃꯛꯅ? ꯃꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕ ꯅꯈꯣꯏ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯅ ꯐꯪꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯃꯍꯥꯎ ꯂꯣꯏꯅ ꯐꯪꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯦ꯫ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ, ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯍꯥꯛꯅ ꯍꯥꯠꯂꯒ ꯀꯔꯤꯒꯤ ꯑꯩꯕꯨꯅ ꯅꯍꯥꯛꯅ ꯊꯋꯥꯏ ꯑꯁꯤ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ? ꯑꯩꯕꯨꯁꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯣ꯫ ꯑꯩꯅ ꯀꯔꯤ ꯃꯤꯅꯨꯡꯁꯤ ꯂꯩꯗꯨꯅ ꯅꯍꯥꯛꯄꯨ ꯍꯤꯡꯍꯟꯗꯨꯅ ꯊꯝꯒꯅꯤ? ꯃꯔꯝ ꯂꯩꯗꯨꯅ ꯅꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯠꯇꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥꯕꯨ ꯃꯉꯛꯁꯝ ꯑꯗꯨ ꯆꯞꯇꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯀꯤ ꯅꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯂꯔꯣ꯫ ꯁꯛꯍꯦꯟꯕꯤ ꯄꯜꯂꯛꯄꯗꯨꯗ ꯃꯤꯔꯥꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯊꯣꯔꯛꯏ ꯃꯈꯣꯡ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯇꯧꯔꯒ ꯁꯛꯍꯦꯟꯕꯤꯗꯨ ꯁꯛ ꯌꯥꯝꯅ ꯀꯥꯛꯅ, ꯃꯗꯨ ꯎꯕꯗ ꯃꯤꯔꯥꯗꯤ ꯉꯛꯅ, ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ? ꯑꯗꯨꯒ ꯅꯈꯣꯡ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ? ꯁꯛꯍꯦꯟꯕꯤꯅ ꯃꯤꯔꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯄꯦꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯗꯨꯅ ꯇꯤꯟꯅꯈꯤꯕ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯁꯨ ꯍꯔꯥꯎꯅ ꯃꯈꯣꯏꯒ ꯃꯥꯟꯅꯗꯨꯅ ꯑꯩꯕꯨ ꯎꯠꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯁꯨ ꯂꯝꯖꯤꯡꯕꯕꯨ ꯄꯥꯝꯖꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯐ ꯐꯠꯇ ꯈꯜꯍꯧꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯤꯔꯥꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯔꯒ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯈꯨꯅꯣꯛꯇ ꯅꯣꯛꯂꯒ, ꯑꯩꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯒ ꯉꯥꯛꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯌꯥꯕ ꯃꯔꯝꯗ ꯉꯥꯛꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯊꯃꯣꯏ ꯑꯁꯦ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏ ꯇꯔꯨꯛꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯩꯅ ꯊꯥꯡ ꯇꯥ ꯂꯥꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯣꯠꯄꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯇꯣꯝꯇ ꯁꯤꯖꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯅ ꯂꯥꯛꯇꯨꯅ ꯃꯇꯝ ꯆꯥꯅ ꯈꯟꯕꯤꯈꯤ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯃꯟꯕꯗꯒꯤ ꯂꯝꯖꯤꯡꯕꯅ ꯂꯩꯔꯥꯡꯕꯨ ꯅꯨꯡꯁꯤꯅꯕ ꯁꯥꯁꯤꯟꯅꯗꯨꯅ ꯅꯈꯣꯏ ꯇꯔꯨꯛꯀꯤ ꯂꯩꯐꯝ ꯈꯪꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯐꯪꯈꯤꯕ ꯑꯋꯥꯕꯗ ꯅꯈꯣꯏꯁꯨ ꯅꯁꯥ ꯅꯁꯥꯅ ꯍꯛꯊꯦꯡꯅꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯂꯣꯡ ꯑꯁꯤ ꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛꯄꯨ ꯍꯤꯡꯗꯨꯅ ꯈꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯃꯥꯒꯤ ꯑꯁꯦꯛꯄ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯔꯥꯁꯨ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯀꯞꯂꯒ, ꯁꯛꯍꯦꯟꯕꯤ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯈꯣꯡꯗꯣ ꯑꯩꯅ ꯅꯣꯡꯃ ꯅꯪꯕꯨ ꯆꯤꯡꯊꯛꯇꯒꯤ ꯏꯟꯊꯨꯕꯗ ꯁꯣꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪ ꯁꯣꯏꯅꯥꯏꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯛꯍꯦꯟꯕꯤꯅ ꯁꯥꯎꯅ ꯂꯥꯎꯔꯒ ꯃꯤꯔꯥꯕꯨ ꯋꯥꯡꯈ꯭ꯔꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗꯒꯤ ꯂꯣꯈꯥ ꯇꯝꯅ ꯏꯟꯊꯨꯈꯤꯔꯝꯃꯤ꯫ ꯃꯤꯔꯥꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯂꯣꯈꯥ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯗꯨꯃꯛ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯕꯒꯨꯝꯅ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯅꯩ꯫ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯅꯔꯒ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤꯅꯅ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯈꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯅꯤ ꯑꯗꯨ ꯆꯣꯡꯊꯗꯨꯅ ꯁꯤꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯅꯨꯄꯤ ꯇꯔꯦꯠ ꯑꯃꯁꯨꯡ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯂꯝꯖꯤꯡꯕꯒ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯥꯕꯤꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯈꯛ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏ ꯄꯣꯛꯅꯤ꯫ ꯍꯤꯡꯃꯤꯟꯅꯔꯤꯉꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯒ ꯑꯃꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯅ ꯌꯥꯏꯐꯕꯅꯤ꯫